Russia nongthak amasung samudradagi Ukraine missile chamaga kunhenbana paktaknana attack chathakrai. Russia gi anauba attack singda ngarang sagolsel numit ki ayukta Ukraine gi konung Kiev nongpokta ani suba city Kharkiv amasung nongsupta Poland ga taina bangamkhai labib yauna pak saur balaibak asigi mafam kaya mukta pokhai basing thokrai. Haujik pawbada Russia gi attack sing tangna thokliba labib ki ayamba electricity phangkhidrai. Strategic aircraft amasung jahasing dagi Air amasung sea-based cruise missile sing na tongan-tongan ba maikay dagi Ukraine da attack tarok le hai na social media da Ukraine gi Air Force na hai ke missile chamaga kunhe na kabla ki hai na President gi advisor Mikhailo Podolyak na hai ke Kiev Mayor Vitali Klitschko na chahi taraga mari sura binupi macha ama yaw na yamdarabada miyoy ahum attack sing aduda shoki hai ke konung adugi nongpok ta kaptha giba missile machet sing na panbada yumani shokhe aduga city adugi nongsupta industrial enterprise ama amasung playground ama sokhe Ukraine gi army na phongdokpada ngarang sagolsel gi ayukta Russia na attack mayam ama chatharaki baduda Ukraine air defense na missile yangkai ga mari kapthakre hai ke yekna bagi cruise missile yangkai ga mari kapthakre hai na Ukraine gi commander in chief general Valery Zaluzny na hai ke Ukraine gi ani suba city Kharkiv ta pokhai ba mayam ama thoki hai na Mayor Igor Terokhov na hai ke maraksida maruway ba Russian air vesta air defense activate ta ukhrei Ukraine gi ngamkhai dagi kilometer sa kaya lapada laiba Russia gi strategic aircraft ki base ama oiriba Angels ta marang sagolsel numita air defense activate ta ukhrei haina regional authorities na hai ke mayai thangba region Saratov ke Angels district ta lariba air defense system adu activate ta ukhrei ama sungmasak khangdaba posak ama thugai duna mang takhan khrei haina Governor Basargin na social media da hai ke atopa nakal amadana Belarus Defense Ministry ng ngamkhay lamdamda Ukraine gi missile ama kapthakre hai ke Belarus ki territory da Ukraine gi S-300 missile ama tarakre hai na Belarus ki laingak na chalayba Belta News Agency na mamang da hai ke Belarus ki Defense Ministry na makoy gi air defensing na ngarang sagolsel gi ayukpung tararom tabada Vrest border region da Ukrainian S-300 missile ama kapthakre hai ke Lan asi haukiba matungdagi Ukraine gi mathakta Russia gi khwaidagi achoba missile attack singi manungdagi amada Ukraine gi S-300 missile ama Belarus ki territory manungda tarakre haina hana Belarus ki news agency gi pauna haikibane Belarus ki air defense system na rocket adu kapthakibra natraga madu misfired amara haibadu means defense ministry na investigation chathari haina agency aman haike Russia na khwaidagi nauba submarine sisinaba haukre Russia gi khwaidagi nauba nuclear sakti sianba submarine sing Generalissimo Suvorov amasong Emperor Alexander III sagolsel numita sisinaba haukre Generalissimo Suvorov amasong Emperor Alexander III haidiba submarine sing ase Bulaba intercontinental ballistic missile sing pubang amba Boray A class ki submarine sing gitaruk suba masong taret suba submarine sing ni haina Kremlin na cherola mada phongdokhe missile ship macha Grad amasong Sea minor ship Anatole Slemovsu sagolsel numita Russia gi Navy da thajan khrei anoba submarine sing amasong surface ship sing da matam ga sunaba navigation communication and hydroacoustic system sing high precision weapon sing amasong robotic system sing yawi haina Russia gi president Vladimir Putin na video gi khuthang da pangthokiba thauram ama da phongdokhe Russia na tongan ba jahas makhal sing saba makhoi da matam ga sunaba khulai sing hapagi khongjel amasung chang hengatkani amasung Russia gi security samudra sing da laiwa kasigi interest sing ngak senana ba mathau taba pumba tawgani haina Putin na haike aroi bada tabiri ba pumna magpo thagat chare